ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯇꯣꯞ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯑꯦꯟꯕꯤꯑꯦꯁꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯃꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯔꯔ ꯑꯃꯗꯤ ꯀꯣꯃꯦꯗꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯨꯠ ꯂꯩꯀꯣ ꯕꯨꯠ ꯂꯩ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯕꯨꯠ ꯂꯩꯀꯣ ꯕꯨꯠ ꯂꯩ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯔꯩ ꯀꯥꯏ ꯅꯠꯇ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯂꯩꯕꯒꯤ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯗꯨꯃꯛ ꯂꯝꯄꯥꯛꯁꯤꯗ ꯁꯥꯟꯅꯩ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅꯔ ꯃꯊꯧꯅꯥ ꯐꯔꯤ ꯃꯔꯤꯡꯖꯦꯜ ꯂꯩ ꯑꯀꯤꯕ ꯂꯩꯇꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯉꯝꯒꯅꯤ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯍꯩꯖꯕ ꯀꯌꯥ ꯎꯠꯊꯣꯛꯅꯗꯨꯅ ꯃꯇꯝ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯅꯔꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯅ ꯂꯝꯄꯥꯛꯇꯨꯗ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯞꯄꯅ ꯍꯤꯞꯄ ꯐꯝꯕꯅ ꯐꯝꯕ ꯇꯧꯗꯨꯅ ꯂꯩꯅꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯈꯔꯗꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯣꯏꯗꯤ ꯆꯪꯅꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏꯗꯤ ꯆꯪꯈꯤꯔꯣꯏꯁꯤꯀꯣ ꯁꯥꯟꯅꯈꯤꯁꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯖꯦꯛꯅ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯅꯤ ꯈꯪꯉꯤ ꯃꯤꯅꯝ ꯆꯥꯔꯒ ꯅꯪꯅꯗ ꯀꯥꯔꯒ ꯂꯩꯔꯒ ꯁꯨꯝ ꯁꯥꯟꯅꯅꯤꯡ ꯇꯥꯝꯅꯤ ꯀꯩꯅꯣ ꯃꯤꯅꯝꯕꯣꯏ ꯍꯥꯏꯁꯤꯅꯤ ꯃꯔꯩ ꯌꯦꯠꯄꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤ ꯃꯤꯅꯒ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯆꯦꯜꯁꯦ ꯆꯣꯡꯊꯣꯛꯈꯩ ꯉꯥꯡꯂꯛꯀꯅꯤ ꯅꯪꯒꯤ ꯈꯣꯡꯉꯥꯡ ꯂꯛꯉꯥꯡꯗꯨ ꯎꯕꯗꯅꯦ ꯑꯩꯈꯣꯏꯒꯁꯦ ꯂꯣꯟ ꯊꯣꯛꯇꯕꯗꯧꯅꯅꯦ ꯂꯩꯔꯤꯁꯤ ꯃꯥꯅ ꯇꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ ꯅꯪꯀꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯗꯕ ꯐꯩ ꯅꯨꯄꯤ ꯑꯣꯏꯅꯒ ꯄꯣꯛꯂꯝꯗꯕꯗꯤꯕꯣ ꯅꯌꯨꯝ ꯄꯥꯟꯒ ꯈꯪꯉꯣꯏ ꯍꯪꯉꯣꯏꯅ ꯑꯣꯜꯂꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ ꯔꯥꯍꯨꯜꯅ ꯏꯁ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯤꯅꯤ ꯅꯪꯗꯤ ꯅꯆꯤꯟ ꯀꯟꯗ꯭ꯔꯦꯅꯦ ꯌꯥꯝ ꯊꯣꯠꯂꯦꯕ ꯑꯣ ꯑꯩꯕꯨꯗꯤꯅꯦ ꯆꯤꯟꯁꯤꯅ ꯆꯥꯎꯅ ꯇꯝꯃꯛꯑꯕꯅꯤ ꯑꯗꯨꯅ ꯉꯥꯡꯗꯧꯔꯤ ꯑꯩꯒ ꯃꯤꯆꯪ ꯑꯣꯏꯔꯤꯗꯣ ꯅꯣꯏꯁꯨ ꯑꯩꯅ ꯉꯥꯡꯗꯅ ꯀꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯎꯊꯣꯛꯆꯧꯅꯦ ꯑꯩꯒ ꯇꯤꯟꯅꯕ ꯐꯪꯖꯕꯁꯦ ꯉꯥꯁꯛ ꯃꯥꯟꯕꯁꯤꯡꯁꯤꯗꯤ ꯅꯀꯣꯛꯅ ꯆꯥꯎꯔꯤꯕ ꯅꯁꯥꯅ ꯄꯤꯛꯏꯕ ꯇꯨ ꯑꯩꯗꯤ ꯌꯦꯡꯉꯨꯁꯦ ꯐꯖꯗ꯭ꯔꯣ ꯄꯣꯁ ꯇꯥꯗ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯀꯣꯛꯀꯁꯦ ꯄꯤꯛꯇꯛ ꯏꯁꯥꯅ ꯆꯥꯎꯇꯛ ꯌꯦꯡ ꯅꯨꯡꯉꯥꯏꯕꯅꯤ ꯅꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯇꯅꯨꯅ ꯑꯩꯁꯦ ꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯔꯝꯃꯤꯗꯣ ꯇꯥꯍꯧꯋꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯗ ꯅꯣꯏꯕꯨꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯂꯣꯏꯗ ꯑꯩꯒ ꯇꯤꯟꯅꯗꯅ ꯑꯎꯕ ꯅꯨꯄꯤꯁꯤꯡꯅ ꯑꯩꯉꯣꯟꯗꯗ ꯌꯦꯡꯕꯗꯨꯗ ꯅꯣꯏꯗꯗꯤ ꯑꯃꯠꯇ ꯌꯦꯡꯕꯤꯗ꯭ꯔꯦꯗꯅ ꯑꯁ ꯑꯗꯣ ꯚꯥꯏ ꯑꯁ ꯃꯗꯨꯗ ꯁꯥꯎꯔꯨꯅꯨꯀꯣ ꯊꯤꯅ ꯄꯣꯛꯂꯨꯕ ꯂꯥꯏꯕꯛ ꯊꯤꯕ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛꯅꯤ ꯍꯦꯛ ꯈꯟꯇꯣꯛꯑꯣ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯉꯥꯡꯅꯕ ꯇꯟꯕꯅꯔ ꯈꯪꯗꯦ ꯇꯨꯃꯤꯟ ꯄꯩꯗꯨꯅ ꯂꯩ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯀꯨꯝꯂꯛꯂꯕꯗꯤ ꯃꯈꯥ ꯉꯥꯡꯊꯔꯒꯦ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯔꯥꯍꯨꯜꯗꯣ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯕꯤꯔꯛꯇ꯭ꯔꯕꯗꯨꯗ ꯃꯥꯁꯨ ꯉꯥꯡꯐꯝ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯗꯤ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯦ ꯁꯥꯎꯔꯅꯨ ꯑꯩꯅ ꯉꯝꯃꯤ ꯅꯣꯏꯅ ꯂꯥꯜꯂꯤ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯤ ꯑꯩꯅ ꯆꯨꯝꯃꯦꯕ ꯑꯗꯣ ꯁꯥꯟꯅꯔꯣꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯤꯗꯤ ꯊꯦꯡꯅ ꯁꯥꯟꯅꯕ ꯌꯥꯎꯔꯔꯣꯏꯒꯦ ꯍꯜꯂꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯣ ꯀꯔꯤꯅꯣ ꯍꯟꯗꯛꯁꯤ ꯌꯥꯝꯅ ꯉꯥꯡꯅꯩ ꯑꯗꯨꯅ ꯃꯝꯃꯒ ꯍꯟꯖꯤꯟꯕ ꯇꯜꯂꯤꯕ ꯏꯊꯟꯗꯒ ꯑꯣꯏꯔꯦ ꯅꯣꯏꯗꯤ ꯁ꯭ꯋꯥꯏꯗꯩꯅ ꯂꯣꯏ ꯂꯩꯍꯧꯔꯣ ꯑꯗꯨꯅꯅꯦ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯍꯥꯏꯅꯩꯅꯣ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯇꯥꯗꯦꯅ ꯀꯩ ꯍꯥꯏꯅꯩꯅꯣꯕ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯂꯩꯀꯥꯏꯗꯨꯕꯣ ꯖꯦꯛꯅ ꯑꯩꯁꯨ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦꯅꯤ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯕ꯭ꯔꯥ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯀꯟꯅ ꯍꯥꯏꯅꯔꯤ ꯃꯤ ꯈꯔꯁꯨ ꯊꯦꯡꯅꯕ ꯌꯥꯎꯔ ꯃꯥꯜꯂꯤ ꯑꯗꯨꯅꯅꯦ ꯏꯍꯩ ꯍꯩꯅꯗ꯭ꯔꯤ ꯏꯃꯥꯅꯁꯨ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯟꯖꯜꯂꯛꯑꯣ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯖꯦꯛ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯈꯥꯝꯗꯨꯅ ꯍꯪꯉꯤ ꯀꯩꯅꯣ ꯖꯦꯛ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯕꯨꯠ ꯊꯣꯛꯄ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯩꯔꯅꯦ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅꯅꯦ ꯅꯣꯏ ꯀꯤꯅꯕ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯗ ꯊꯥꯖꯔꯨꯅꯨ ꯑꯗꯨꯒꯤꯕꯨ ꯖꯦꯛꯅ ꯑꯁꯦꯡꯕ ꯃꯥꯜꯂꯦ ꯚꯥꯏ ꯑꯩꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ
ꯑꯩꯁꯨ ꯃꯃꯥꯡꯗ ꯋꯥꯔꯤ ꯈꯔꯗꯨꯃꯛ ꯇꯥꯈ꯭ꯔꯦ ꯔꯥꯍꯨꯜꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯁ ꯅꯨꯄꯥ ꯃꯥꯗ ꯇꯧꯅꯨꯗꯩꯕꯣ ꯅꯪꯕꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯚꯨꯠ ꯂꯩ ꯀꯥꯏ ꯃꯤ ꯐꯥꯎꯕ ꯂꯩꯐꯝ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯅꯪꯉꯤꯕꯣ ꯅꯪ ꯌꯥꯝꯅ ꯀꯤꯔꯒꯅꯦ ꯍꯣꯔꯦꯟ ꯑꯩ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦꯅꯦ ꯑꯁꯤ ꯁꯥꯟꯅꯈꯤꯁꯦꯕ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯖꯦꯛꯅ ꯐꯅ ꯀꯟꯅ ꯆꯠꯂꯒꯦ ꯍꯥꯏ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯈꯔꯗꯨ ꯃꯝꯂꯕꯗꯨ ꯐꯥꯎꯕ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯖꯦꯛꯇꯤ ꯃꯊꯟꯇ ꯍꯟꯈꯤꯒꯗꯕꯗꯨ ꯇꯁꯦꯡꯅ ꯀꯤꯔꯗꯨꯅ ꯔꯥꯍꯨꯜꯗ ꯃꯥꯕꯨ ꯊꯤꯟꯕꯤꯅꯕ ꯍꯥꯏꯔꯤ ꯔꯥꯍꯨꯜꯅꯁꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯖꯦꯛꯀꯤ ꯂꯩꯀꯥꯏꯗꯨ ꯇꯝꯅ ꯖꯦꯛꯄꯨ ꯊꯤꯟꯕ ꯂꯥꯛꯏ ꯑꯇꯩ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯁꯪꯅꯍꯧꯔꯤ ꯑꯁꯨꯝꯅ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯠꯅꯗ꯭ꯔꯕ ꯃꯝꯂꯕ ꯃꯔꯛ ꯃꯔꯛꯇ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯟꯇꯛ ꯂꯟꯇꯛꯅ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨꯒꯤ ꯃꯩꯉꯥꯟꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯖꯦꯛ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯋꯥ ꯆꯕꯦꯡ ꯉꯥꯡꯂꯝꯕ ꯖꯦꯛꯇꯨ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯔꯥꯍꯨꯜꯅ ꯀꯩꯅꯣ ꯇꯧꯏꯗꯨꯅ ꯒꯥꯔꯤ ꯊꯧ ꯂꯣꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯆꯞ ꯂꯦꯞꯈ꯭ꯔꯤꯗꯨꯅ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨ ꯀꯟꯅ ꯆꯠꯂꯤꯗꯨꯕꯣ ꯍꯩ ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯅꯪꯅꯤꯅꯦ ꯖꯦꯛ ꯔꯥꯍꯨꯜꯅ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯗꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯃꯃꯥꯏ ꯐꯥꯎꯕ ꯍꯥꯏꯒꯠꯇꯅ ꯃꯈꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯍꯥꯊꯨ ꯆꯠꯇꯨꯅ ꯂꯥꯛꯄꯅ ꯂꯝꯄꯥꯛꯇꯨ ꯂꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯒꯗꯤ ꯖꯦꯛꯅ ꯃꯃꯥꯏ ꯑꯣꯟꯈꯠꯂꯛꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏ ꯍꯜꯂꯣ ꯁꯤꯗꯩꯗꯤ ꯌꯥꯔꯅꯤ ꯑꯩ ꯏꯊꯟ ꯆꯠꯈ꯭ꯔꯒꯦ ꯔꯥꯍꯨꯜꯅ ꯌꯥꯔꯗ꯭ꯔꯣ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯒꯦꯗꯅ ꯀꯅꯥ ꯈꯪꯅꯦ ꯅꯁꯛꯇꯣ ꯊꯤꯕꯅꯤꯅ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯚꯨꯠꯇꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯪ ꯄꯨꯔ ꯆꯠꯈ꯭ꯔꯗꯤ ꯀꯤꯖꯗ꯭ꯔꯣ ꯖꯦꯛꯅ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯀꯣ ꯅꯪꯗꯤꯅꯦ ꯃꯤ ꯑꯣꯏ ꯁꯥꯑꯣꯏ ꯇꯧꯕꯅꯤꯅꯅꯦ ꯑꯩꯅ ꯀꯤꯔꯤꯁꯦ ꯈꯪꯉꯣꯏꯅꯦ ꯌꯥꯔꯦ ꯆꯠꯂꯣ ꯔꯥꯍꯨꯜꯅ ꯍꯣꯏ ꯑꯗꯨꯕꯨꯕ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯖꯦꯛꯅ ꯍꯌꯦꯡ ꯍꯥꯏꯔꯒꯦꯁꯦ ꯅꯈꯣꯏ ꯍꯟꯕꯗ ꯑꯃꯨꯛ ꯀꯤꯅꯤꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇꯣ ꯑꯗꯨꯗꯤ ꯌꯦꯡꯉꯨꯅꯨꯀꯣ ꯑꯗꯨꯝ ꯆꯨꯝꯇ꯭ꯔꯤꯡꯅ ꯀꯩꯝꯇ ꯌꯦꯡꯗꯅ ꯆꯠꯈꯣꯀꯣ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯛꯇꯤ ꯑꯃꯨꯛꯁꯨ ꯍꯥꯊꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯍꯨꯜꯒ ꯄꯨꯟꯅ ꯖꯦꯛꯄꯨ ꯊꯤꯟꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯔꯥꯍꯨꯜꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯛꯏ ꯔꯥꯍꯨꯜꯗꯤ ꯃꯁꯥꯒꯤ ꯇꯨꯃꯤꯟꯅ ꯆꯠꯄ ꯍꯩꯇꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯔꯥꯍꯨꯜꯗꯤ ꯃꯥꯅ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯤꯅ ꯌꯦꯡꯒꯅꯨ ꯍꯥꯏꯔꯛꯂꯤꯕ ꯂꯝꯄꯥꯛꯇꯨꯗ ꯌꯦꯡꯂꯤ ꯏꯆꯝ ꯆꯝꯅꯒ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯃꯃꯤꯠꯀꯗꯨ ꯈꯨꯠꯆꯤꯜꯂꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯒꯨꯝꯅ ꯃꯃꯤꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯔꯥꯍꯨꯜꯕꯨ ꯆꯤꯡꯗꯨꯅ ꯂꯝꯄꯥꯛꯇꯨ ꯊꯨꯅ ꯂꯥꯟꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯅ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯕꯨ ꯔꯥꯍꯨꯜꯗꯤ ꯂꯝꯄꯥꯛꯇꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕꯗꯤ ꯐꯪꯗꯦ ꯄꯨꯡꯃꯝ ꯃꯝꯃꯤ ꯑꯃꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯁꯛ ꯑꯃꯗ ꯐꯥꯎꯕ ꯎꯗ꯭ꯔꯕ ꯃꯐꯝꯗꯨꯗ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛꯇꯨ ꯂꯥꯟꯊꯣꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯄꯥꯛꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯉꯥꯏꯈꯣ ꯔꯥꯍꯨꯜ ꯍꯥꯏꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯔꯥꯍꯨꯜꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯝꯄꯥꯛꯇꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩ ꯁꯤ ꯂꯩꯌꯦ ꯔꯥꯍꯨꯜ ꯍꯥꯏꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯔꯥꯍꯨꯜꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯩ ꯖꯦꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯟꯅꯔꯛꯂꯤꯕ꯭ꯔꯣ ꯍꯥ ꯏꯕꯣ ꯅꯪ ꯑꯃ ꯁꯤ ꯍꯥꯏꯗꯅ ꯂꯝꯄꯥꯛꯇꯨꯗ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅ ꯈꯥꯝꯂꯒ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯏ ꯀꯩꯅꯣ ꯔꯥꯍꯨꯜ ꯀꯔꯟ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯀꯤꯕꯅ ꯂꯣꯏꯔ ꯆꯠꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯀꯅꯥꯗꯨꯅ ꯅꯪꯅ ꯈꯨꯝꯃꯤꯗꯨꯕꯣ ꯑꯩꯀꯣ ꯃꯤꯍꯨꯜꯒ ꯁꯨꯗ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯍꯨꯜꯕꯨ ꯆꯤꯡꯗꯨꯅ ꯑꯃꯨꯛꯁꯨ ꯄꯨꯈ꯭ꯔꯤ ꯃꯃꯥꯟꯅꯕꯗꯨꯅ ꯆꯤꯡꯂꯤꯕꯗꯨꯗ ꯔꯥꯍꯨꯜꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯖꯦꯛꯅ ꯀꯧꯔꯛꯏꯗꯨꯕꯣ ꯅꯪ ꯇꯥꯍꯧꯗꯕ꯭ꯔꯣ
ꯁꯥꯟꯅꯅꯤꯡꯉꯦ ꯃꯥꯏꯗꯣ ꯏꯁ ꯕꯨꯠ ꯂꯩ ꯀꯥꯏ ꯑꯗꯨꯒ ꯕꯨꯠꯇꯤ ꯃꯥꯅ ꯁꯥꯕ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯃꯦꯀꯞ ꯇꯧꯗ꯭ꯔꯁꯨ ꯕꯨꯠ ꯃꯥꯟꯕꯁꯦ ꯃꯥ ꯈꯛꯇꯅꯤꯗꯅ ꯑꯗꯨꯅ ꯃꯥꯅ ꯕꯨꯠ ꯑꯣꯏꯗ꯭ꯔꯗꯤ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣꯗ ꯇꯁꯦꯡꯅ ꯔꯥꯍꯨꯜꯅ ꯇꯥꯔꯤꯕ ꯃꯈꯣꯜꯗꯣ ꯖꯦꯛꯅ ꯀꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯔꯥꯍꯨꯜꯅꯗꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯁꯦꯡꯅ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯗꯤ ꯀꯤꯕꯒ ꯄꯥꯈꯠꯄꯒꯅ ꯄꯨꯟꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯔꯥꯍꯨꯜꯕꯨ ꯆꯤꯡꯗꯨꯅ ꯗꯨꯃꯛ ꯆꯠꯂꯤ ꯑꯁꯨꯝꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯂꯝꯄꯥꯛꯇꯣ ꯍꯦꯟꯗꯣꯔꯛꯂꯤ ꯎꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯗꯨꯅ ꯔꯥꯍꯨꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯚꯥꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯖꯦꯛꯅ ꯍꯥꯏꯕꯗꯣ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁ ꯂꯝꯄꯥꯛꯇꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯗꯅꯦ ꯇꯨꯒꯁꯤ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯁꯨꯡꯉꯤꯗ ꯑꯗꯨ ꯀꯤꯅ ꯃꯤꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯅꯪꯅ ꯄꯉꯥꯡꯗ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯏ ꯑꯁ ꯍꯌꯦꯡꯈꯩ ꯑꯩ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗꯒ ꯆꯠꯆꯔꯣꯏꯀꯣ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯕꯦꯔꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯗꯨꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜꯗꯤ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯥꯅ ꯇꯥꯔꯤꯕꯗꯨ ꯃꯃꯥꯟꯅꯕꯗꯨꯅ ꯇꯥꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯥꯟꯅꯕꯗꯨꯗꯗꯤ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯥꯒ ꯍꯧꯖꯤꯛ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤ ꯐꯥꯒꯤ ꯇꯧꯒꯟꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯥꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤ ꯑꯩ ꯈꯛꯇꯃꯛ ꯇꯥꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯔꯥꯍꯨꯜꯅ ꯈꯜꯂꯤꯕꯁꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯀꯧꯔꯛꯂꯤꯕꯗꯨ ꯖꯦꯛꯅꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯅꯔꯤ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯅꯣ ꯊꯦꯡꯅ ꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯈꯨꯝꯐꯝ ꯊꯣꯛꯄ ꯄꯪꯈꯨꯝꯗ ꯈꯨꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃꯅꯤ ꯔꯥꯍꯨꯜꯒꯤ ꯃꯈꯥꯗ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯔꯥꯍꯨꯜꯅ ꯀꯥ ꯍꯦꯟꯅ ꯍꯜꯂꯤ ꯄꯤꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯔꯥꯍꯨꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯃꯤ ꯂꯥꯏꯔꯤꯛꯅ ꯃꯃꯥꯡꯗ ꯊꯝꯂꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯀꯧꯔꯛꯈꯤꯕꯗꯨ ꯇꯁꯦꯡꯅ ꯖꯦꯛꯅ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯂꯩꯔꯤ ꯀꯤꯅ ꯈꯟꯕ ꯋꯥꯈꯜ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕꯒꯤ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤꯁꯤ ꯑꯁꯨꯝꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯈꯨꯕꯥꯛꯅ ꯂꯨꯈꯝ ꯑꯗꯨꯗ ꯊꯥꯔꯛꯏ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯀꯥꯗꯣ ꯄꯨꯡꯁꯥꯏ ꯁꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯇꯨꯅ ꯂꯩ ꯑꯗꯨꯒ ꯃꯀꯣꯛꯇꯣ ꯅꯥꯟꯗꯨꯅ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒꯗꯤ ꯃꯅꯤꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨ ꯎꯔꯛꯄꯗ ꯃꯆꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯨꯔꯗꯤꯅꯦ ꯑꯩ ꯅꯣꯡꯃ ꯉꯥꯎꯔ ꯆꯠꯈꯤꯅꯤꯁꯦ ꯀꯩ ꯈꯨꯐꯨ ꯂꯥꯛꯐꯨꯅꯣ ꯈꯪꯗꯦꯃꯤ ꯀꯣꯛꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕꯁꯤꯕꯣ ꯑꯩꯈꯣꯏ ꯕꯥꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯤ ꯑꯩꯈꯣꯏ ꯏꯄꯨꯗꯣ ꯁꯥꯊꯤꯕꯅꯦꯕ ꯑꯩꯈꯣꯏ ꯕꯕꯥꯗꯁꯨ ꯃꯥꯅ ꯁꯣꯏꯗꯅ ꯁꯨꯃꯥꯏꯅ ꯐꯨꯔꯛꯂꯝꯒꯅꯤꯕ ꯑꯗꯨꯅꯅꯤ ꯃꯆꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤ ꯁꯥꯎꯔꯨ ꯌꯥꯕ ꯅꯠꯇꯦꯗ ꯅꯥꯕꯤꯗꯦ ꯈꯥꯡꯉꯒ ꯂꯩꯒꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜꯒꯤ ꯃꯄꯥ ꯆꯥꯎꯕꯗꯤ ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯂꯒ ꯃꯆꯥꯒꯤ ꯀꯥꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯌꯦꯡꯒꯦ ꯈꯟꯅ ꯆꯪꯉꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯔꯥꯍꯨꯜꯒꯤ ꯐꯃꯨꯡꯒꯤ ꯀꯥꯡꯈꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯆꯪꯈꯤꯕꯒꯨꯝ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯔꯦ ꯃꯗꯨ ꯎꯕꯗ ꯃꯆꯥ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯍꯥꯊꯨ ꯆꯪꯉꯛꯏ ꯑꯗꯨꯒꯗꯤ ꯔꯥꯍꯨꯜꯗꯤ ꯏꯟꯊꯤꯖꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯔꯥꯍꯨꯜꯅ ꯇꯍꯥ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯋꯣ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯕꯕꯥ ꯍꯟꯗꯛꯃꯨꯛꯇꯤ ꯐꯨꯔꯛꯑꯅꯨꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯃꯪꯗ꯭ꯔꯦꯕ ꯑꯗꯨꯒꯅꯦ ꯐꯨꯒꯦ ꯍꯥꯏꯔꯁꯨꯅꯦ ꯍꯥꯟꯅ ꯍꯥꯏꯔꯝꯂꯒ ꯐꯨꯋꯣꯕ ꯀꯥꯏꯗꯩ ꯃꯤꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩꯗ ꯂꯨꯈꯝꯗ ꯍꯦꯛꯇꯃꯛ ꯊꯥꯖꯤꯜꯂꯛꯄꯁꯤꯕꯨ ꯀꯩꯅꯣꯕ ꯇꯧꯅꯨꯀꯣ ꯑꯗꯨꯃꯥꯏꯅꯒ ꯅꯆꯥ ꯅꯤꯄꯥ ꯏꯊꯟꯗꯅꯤꯀꯣ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯅꯤꯡꯉꯝꯃꯛꯑꯣꯏꯁꯅꯤ ꯍꯣꯏ ꯅꯣꯏꯅꯗꯤ ꯑꯩ ꯁꯤꯈ꯭ꯔꯀꯥꯟꯗ ꯅꯨꯄꯥ ꯑꯃ ꯄꯣꯛꯍꯧꯒꯦꯗꯤ ꯈꯪꯗ꯭ꯔꯦ ꯏꯀꯥꯏꯖꯩꯗ ꯑꯩ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯨꯡꯉꯥꯡꯗ ꯉꯥꯡꯗꯨꯅ ꯃꯊꯟꯇꯁꯨ ꯅꯣꯛꯆꯔꯤ ꯑꯗꯨꯕꯨ ꯃꯄꯥ ꯆꯥꯎꯕꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯒꯗꯣ ꯇꯥꯕ ꯅꯠꯇꯦ ꯉꯁꯥꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯆꯥꯒꯤ ꯀꯥꯡꯈꯗ ꯆꯪꯈ꯭ꯔꯤꯕꯗꯣ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯤꯠꯅ ꯄꯨꯡꯎꯗ ꯎꯕ ꯑꯣꯏꯔꯝꯂꯒꯅꯤ ꯀꯔꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯟꯇꯣꯛꯇꯨꯅ ꯔꯥꯍꯨꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯄꯥꯔꯣ ꯊꯦꯡꯅ ꯄꯥꯒꯅꯨꯀꯣ ꯑꯗꯨꯅꯤ
ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯁꯨ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯈꯣꯏ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯅꯠꯇꯦ, 11ꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯏꯄꯥꯁꯨ ꯈꯪꯉꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯀ꯭ꯂꯥꯁ 12 ꯀꯥꯒꯦ ꯍꯥꯏꯔꯛꯂꯒꯅꯤ꯫ ꯃꯇꯝ ꯈꯔ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯉꯩꯁꯤꯗ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯒꯗꯕꯅꯤꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯀꯥꯡꯈꯟ ꯊꯥꯕꯤꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥꯅ ꯍꯦꯛ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯝ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯃꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯔꯥꯍꯨꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯤ꯫ ꯆꯥꯎꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯅꯤ, ꯑꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯤꯡꯕꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯍꯟꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯈꯨꯡꯒꯪ ꯃꯆꯥꯅꯤ, ꯑꯗꯨꯕꯨ ꯂꯧꯁꯤꯡꯒꯤ ꯊꯕꯛ ꯔꯥꯍꯨꯜꯕꯨ ꯑꯃꯠꯇ ꯌꯥꯎꯍꯟꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯄꯥꯅ ꯂꯧꯕꯨꯛꯇ ꯄꯨꯗꯨꯅ ꯆꯠꯄ ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯁꯤꯅꯁꯨ ꯑꯣꯏꯕ ꯇꯥꯏ ꯔꯥꯍꯨꯜ ꯏꯉꯥꯎ ꯉꯥꯎꯏ, ꯆꯍꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯀꯣꯛ ꯄꯥꯜꯂꯤ, ꯇꯧꯅꯤꯡꯕꯗ ꯇꯧꯏ, ꯋꯥꯈꯜ ꯈꯟꯊꯗꯦ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯤ ꯅꯠꯇꯦ, ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯦ꯫ ꯑꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗꯗꯤ ꯃꯥꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯂꯩꯕ ꯅꯠꯇꯦ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯃꯥꯟꯅꯕꯅꯒ ꯅꯤꯁꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯃꯥꯅ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯗ ꯆꯩꯕꯒꯨꯝꯅ ꯆꯩꯕꯤꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯝꯂꯕ ꯃꯇꯨꯡꯗ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯐꯃꯨꯡ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯐꯩꯖꯨꯞꯇ ꯇꯣꯡꯈꯠꯇꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯉꯁꯥꯏ ꯃꯄꯥ ꯆꯥꯎꯕꯅ ꯂꯣꯟꯁꯤꯜꯂꯝꯂꯕ ꯊꯣꯡꯅꯥꯎꯗꯣ ꯒꯝ ꯂꯥꯎꯅ ꯃꯄꯥꯜꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯄꯒꯨꯝꯅ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ꯫ 이캉 ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯔꯥꯍꯨꯜ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯑꯃꯨꯛ ꯐꯠ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒꯗꯤ ꯊꯣꯡꯅꯥꯎꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯏꯁꯥꯡ ꯁꯥꯡꯕ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯕ ꯃꯁꯝ ꯈꯔ ꯌꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯀꯤꯗꯨꯅ ꯂꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯃꯤꯠ ꯈꯪꯑꯣꯏ ꯎꯏꯁꯜꯂꯤ, ꯑꯗꯨꯒ ꯁꯣꯔꯒ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯃꯤꯠ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯔꯝꯕ ꯊꯣꯡꯅꯥꯎꯗꯨꯗ ꯌꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯇꯟꯖꯥ ꯆꯥꯗꯨꯅ ꯃꯃꯣꯟꯒ ꯅꯣꯛꯂꯒ ꯑꯃꯨꯛ ꯃꯃꯤꯠꯀꯗꯨ ꯎꯏꯁꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒꯗꯤ ꯑꯃꯨꯛꯁꯨ ꯃꯥꯅ ꯉꯁꯥꯏ ꯃꯤ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯈꯤꯕ ꯐꯩꯖꯨꯞꯇꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯐꯖꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯋꯥ ꯋꯥ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯅꯣꯛꯄꯗꯨ ꯂꯦꯞꯄꯤ꯫ ꯃꯆꯤꯟꯗ ꯃꯈꯨꯠꯅ ꯃꯦꯟꯗꯨꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯅꯣꯛꯆꯔꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔꯕ ꯑꯃꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯣꯛꯄ ꯌꯥꯕ ꯅꯣꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯠ ꯀꯥꯈꯠꯈ꯭ꯔꯤ, ꯑꯗꯨꯒ ꯐꯩꯖꯨꯞꯅ ꯃꯀꯣꯛ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯁꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯇꯞꯅꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯉꯣꯟꯗꯕꯨ ꯍꯧ ꯁꯥꯔꯤꯌꯦ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯅꯦ, ꯀꯤꯔꯅꯤ ꯒꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯁ ꯅꯣꯛꯄꯒꯁꯦ ꯄꯦꯟꯗꯦꯗ, ꯊꯣꯡꯒꯥꯜ ꯊꯣꯛꯂꯒꯅꯦ ꯑꯃꯨꯛ ꯄꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯁ ꯇꯜꯂꯤꯅꯤ, ꯑꯗꯨꯁꯨ ꯏꯪꯉꯤꯅꯤ꯫ ꯌꯨꯝꯗꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯅꯣꯛꯇꯣ ꯅꯣꯛꯎꯔꯕꯗꯤ ꯕꯕꯥꯅ ꯑꯩ ꯌꯨꯝꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯇꯨꯝꯍꯟꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯇꯞꯅ ꯅꯣꯛꯈꯤ, ꯍꯤ ꯍꯤ ꯍꯤ, ꯇꯝꯅꯔꯤꯕ ꯒꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯅ ꯃꯤꯠ ꯑꯃꯨꯛ ꯀꯨꯞꯄꯗ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯩꯗ ꯂꯩꯔꯝꯁꯅꯨꯅꯦ, ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯤꯠꯁꯤ ꯄꯨꯡꯀꯨꯞꯇ ꯀꯨꯞꯄꯒ ꯂꯣꯏꯔꯤ, ꯑꯗꯨꯗ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏꯗ ꯄꯣꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯅꯥꯎꯗꯨ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯔꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯒꯝ ꯒꯝ ꯂꯥꯎꯅ ꯑꯃꯨꯛ ꯊꯤꯡꯖꯟ ꯑꯃꯨꯛ ꯍꯥꯡꯇꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯟꯗꯣ ꯇꯥꯕꯗ ꯔꯥꯍꯨꯜ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯃꯀꯣꯛꯇꯣ ꯍꯥꯏꯗꯣꯔꯛꯇꯨꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎꯗꯨꯗꯤ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯍꯧꯖꯤꯛꯁꯨ ꯊꯣꯡꯅꯥꯎꯗꯣ ꯒꯝ ꯒꯝ ꯂꯥꯎꯅ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯆꯪꯈ꯭ꯔꯤ, ꯑꯗꯨꯒ ꯃꯈꯣꯜ ꯈꯔ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯃꯈꯣꯟꯗꯣ ꯑꯣꯟꯅꯗ꯭ꯔꯣ? ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯗꯨꯕꯨ ꯃꯈꯣꯜ ꯑꯃꯨꯛ ꯊꯣꯛꯍꯜꯂꯤꯗꯨꯕꯣ? ꯀꯅꯥꯒꯨꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯒ ꯂꯩꯕꯒ ꯊꯤꯔꯨꯆꯣ ꯆꯠꯂꯣ꯫ ꯕꯨꯠꯅꯤ ꯒꯥꯏ, ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ꯫ ꯅꯪ ꯑꯩꯅ ꯈꯔ ꯁꯪꯂꯛꯄ ꯃꯇꯝꯗ ꯇꯨꯏꯁꯟ ꯃꯆꯥ ꯑꯃ ꯇꯧꯕꯤꯗ ꯌꯥꯔꯔꯣꯏ꯫
how to be smart haiba topic tu da cho ai tumba matam yore ko hayeng muk la ki chila ngasi gi dia nakong da ka ta hala kan noi oja pothara ge ashum na magi thokpa ngang ba ya ba ngang nam laga tongkri mane hek tum thakhi baga magi famung do tapna nomba khore adubu tum khrabadi mai sakba fawa khangdi haibaduni but aduna adu kana nom jari badubu kari su thau sadana krok na khok tuna tumdi matam dia shum haujin khibana midangi matam loi khiduna ayoki matam oiraidu numit na mafam khoding pungan hi ngali school su satrabanina mama na di mabu tumjara senu haiduna haudok pidi adubu mapa chawbana di mapandagi haugalu haiduna ngasaidagi lauri magi nipa na ngasaidagi koirau lauri badu taning laktra mali imungda chak thongduna lairi bi phajabina shakhumdagi lauri ho yare kaidorage mangoldagi lauduna laigadabagi saru kada sangnaga haudoklu susalo nasani pa hauganaba lauri do laikai gi mi loina mak hauganaba laubaga chapmanare kaino khangdi mi taning laktreba chawbana hai aina ngasaidagi lauri basi nasani pa se haugalakpra haibani ni masi phawbelenga moini mase aina magi kada sangri basi maram lai aina yak sanguraba manga si manam tatkadurib aduna niko nungsibai ne aina sidai lauri se yada yaraktrabadine phuda dauribani sangaga phubugi matang yausilakpaduda tumna lairamba rahul do mamit ka khangsing singduna fuk haugalai atai kidrabasu mapagi kuphula pu mahakta singaki aduna haugalaklibani matamna tapna sum hawkiduna namidang wairamgi matam oisilaki mahausa makhoigi mamanaba singaduga sanari adubu ngasidi rahul sanabada thawai yaudi mana ngarang ukhiba takhiba singdo mamanaba singaduda tamli kiduna tambanati nok phagi tathok tuna tamli bani mana hairiba singadu tabada mamanaba kharadi panghaida haisiliba oirambani khanduna karisu hena khanjiludi adubu jegnadi rahulgi matau khangbana ipa pakhana hangai bai nangi se ngarang aibu nangna thilamlabaduda aikhoi lekai gi but aduna nangonda inaraklaba sala as adu oiramladi kamai tawni ima babada hairaga maiwi tanawbana phatro rahulna kaino haisibo sumini ngarang noi gi lampak adomdagi nangna ingonda kawrakhibado madu tabada noi lekai gi butuna aina sakhare hena phajabasida aingonda inarai oiramnine as ai sidiwako sak phajaru basi tanbu tanleda asibai nangna sak athibado aingonda piro basi ai phajabasi nang lorosi kaidai butna phawa ngauselai inasalaida ikai bama yauselai dai jekna kaino haisibo aidi nangonda kaukhideda aidi no heksat khibaga adum yum yongna cheli nangonda asingbagi kaurakpra haise rahulna kaura aigi mingpalaga kaura inine ado as ai khangnadi taba as ai khangdreda tawrisi jekna hoise thokri ado baba hoida amuktangdi hayu lai khoiram thoknaba rahul as yaroida baba na ai phuge hairakani ai dum tinduragi jekna ingang hai kaino tindoklu doshi rahulna butune kaino inara abanina tindu utabanidana jekna imai bima kayo ngang no sibo tawnuko nangi mathong sadabado sidadi yaro aina haisini ko bai nang khudong thidringaida lai amatangdi khoram thobana phaniko jekna nga saidigi haibado manadaga amata haptaba makai magi khanki wakhal laduda sap yungna leptuna laikhredo makhoi mamanaba sing sanaba loinaraduna mayom da loina makhanakre jeksu hankre manadi rahulda lai khoiram thu haidana kanna hairambani adubu rahulna hoi hainadi khungki wakhaldana ama haidokhibana ama haibaduni magishi numidang pungta tari pungmamli ngasina amukki hena mammi karigomba amatta mai thandrabadi udaba haibado oiraba matamni rahul saksa thoklaga lairik paduna lairi matamdi pung mapalom tasilakli matamduda saubana machagi kada changlaktuna
ꯀꯥꯡꯈꯜ ꯊꯥꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯃꯥ ꯐꯖꯕꯤꯅꯁꯨ ꯃꯆꯥꯕꯨ ꯌꯦꯡꯂꯝꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯔꯥꯍꯨꯜ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯍꯦꯛ ꯃꯄꯥꯜꯗ ꯊꯣꯛꯈꯤꯕꯒ ꯃꯈꯣꯏꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯗꯕ ꯃꯈꯩ ꯊꯣꯡꯗꯣ ꯉꯥꯁꯤꯜꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨ ꯎꯔꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯔꯥꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯂꯥꯎꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯖꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ ꯅꯨꯄꯤꯗꯨꯕꯨ ꯊꯩꯗꯣꯛꯇꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯃꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜꯒꯗꯣ ꯇꯞꯅ, "ꯍꯦ, ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯅꯨꯅꯦ, ꯂꯥꯎ ꯆꯠꯁꯤꯂꯥꯎ, ꯊꯤꯟꯕꯤꯔꯒꯦꯕ꯫ ꯁꯦꯡꯅ ꯍꯥꯏꯔꯗꯤꯅꯦ, ꯑꯩꯅꯗꯤ ꯊꯤꯟꯐꯝ ꯊꯣꯛꯇꯕꯅꯤ, ꯅꯁꯥꯅ ꯊꯟꯗ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯪꯅ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯑꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯂꯩꯐꯝꯗꯣꯐꯥꯎ ꯊꯤꯟꯕꯤꯔꯒꯦ, ꯂꯥꯛꯑꯣ." ꯁꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯁꯤ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯑꯗꯨꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯔꯥꯍꯨꯜꯅ "ꯑꯩ ꯆꯠꯂꯦꯀꯣ" ꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯈꯔ ꯆꯠꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯒꯝ ꯒꯝ ꯆꯠꯂꯤ꯫ ꯏꯇꯞ ꯇꯞꯅ ꯇꯨꯃꯤꯟꯅ ꯆꯠꯄꯒ ꯅꯠꯇꯦ, ꯐꯣꯟꯗꯨꯗ ꯏꯁꯩ ꯍꯧꯅ ꯊꯥꯗꯅ ꯁꯛꯇꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯥꯅ ꯏꯁꯩ ꯍꯧꯅ ꯊꯥꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯗꯤ ꯇꯥꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯌꯨ ꯉꯥꯎꯔꯒ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯀꯅꯥꯅꯁꯨ ꯊꯣꯛꯅꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯈꯪꯁꯤꯡ ꯁꯤꯡꯉꯛꯏ꯫ ꯃꯗꯨꯗ ꯏꯁꯩ ꯉꯪꯂꯝꯕꯒꯗꯣ ꯂꯦꯞꯇꯨꯅ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯃꯀꯣꯛꯇꯣ ꯅꯥꯟꯅ ꯆꯠꯂꯤꯉꯩꯗꯨꯗ ꯑꯃꯨꯛꯁꯨ ꯃꯅꯤꯡꯗꯒꯤ ꯃꯁꯝꯗꯣ ꯀꯟꯅ ꯆꯤꯡꯉꯛꯏ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯂꯛꯂꯤꯕꯗꯣ ꯀꯟꯃꯟꯈꯤꯕꯅ ꯔꯥꯍꯨꯜ ꯃꯅꯤꯡꯗ ꯂꯣꯡꯅ ꯍꯥꯏꯊꯩ꯫ ꯑꯗꯨꯒ ꯂꯝꯕꯤꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯃꯁꯥꯗꯣ ꯅꯥꯃꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃꯒꯤ ꯀꯤꯔꯕ ꯁꯛꯇꯝꯅ ꯃꯁꯥꯗꯤ ꯌꯥꯎꯗ ꯃꯀꯣꯛ ꯈꯛꯇꯃꯛ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏ꯫ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯇꯧꯗꯨꯗ ꯃꯥꯅ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯖꯦꯛ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯒꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯔꯥꯍꯨꯜ ꯃꯤ ꯈꯔ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯈꯔ ꯍꯦꯛ ꯆꯠꯄ ꯍꯧꯕꯒ ꯂꯝꯕꯤ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯀꯤꯔꯕ ꯁꯛꯇꯝꯗꯣ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯍꯟꯗꯛꯇꯤ ꯔꯥꯍꯨꯜ ꯀꯤꯈꯤꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯝꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕꯁꯨ ꯃꯤ ꯑꯃꯠꯇꯗꯤ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯖꯦꯛ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯔꯥꯍꯨꯜ ꯆꯦꯜꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯋꯥꯈꯜꯗ "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯕꯨ ꯊꯤꯟꯕꯤꯕ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯥꯅ ꯁꯥꯟꯅꯔꯒ ꯂꯩꯔꯦꯅꯦ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯚꯨꯠꯅꯣꯕ? ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯕꯅꯤ" ꯈꯟꯗꯨꯅ ꯖꯦꯛ ꯍꯣꯏꯒꯤ ꯂꯝꯄꯥꯛ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛꯇꯨ ꯌꯧꯔꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯂꯝꯄꯥꯛꯇꯨꯗ ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯑꯃꯝꯕ ꯉꯥꯛꯇꯅꯤ ꯎꯔꯤꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗꯦ꯫
ꯑꯗꯨꯝꯅ ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗꯨꯗ ꯅꯍꯥꯟ ꯃꯉꯣꯟꯗ ꯀꯧꯔꯛꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯝꯄꯥꯛꯇꯨꯗꯒꯤ ꯔꯥꯍꯨꯜ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯍꯨꯜꯅ ꯑꯥꯎ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯈꯨꯝꯕꯗꯨꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃꯒꯤ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯈꯪꯂꯦꯞ ꯂꯦꯞꯂꯛꯏ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝꯅꯤ꯫ ꯃꯃꯤꯠꯇꯣ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯔꯥꯍꯨꯜꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯤ, ꯀꯨꯆꯨꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯔꯤ, ꯏ ꯊꯥꯡꯗ꯭ꯔꯤ꯫ ꯃꯁꯥꯅ ꯄꯥꯇ꯭ꯔꯤꯛ ꯄꯥꯔꯒ ꯁꯔꯨ ꯁꯔꯥꯡ ꯃꯥꯅ ꯃꯁꯝ ꯃꯅꯥ ꯐꯟꯗꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯀꯟꯅ ꯂꯥꯎꯏ, ꯑꯗꯨꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯍꯨꯜꯒꯤ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯂꯝꯄꯥꯛꯇꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯤ꯫ ꯃꯇꯧꯗꯨꯗ ꯔꯥꯍꯨꯜ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ, ꯑꯗꯨꯕꯨ ꯂꯝꯄꯥꯛꯇꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯠꯇ ꯔꯥꯍꯨꯜꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯊꯣꯡ ꯊꯨꯡꯅꯧ ꯆꯦꯠꯅ ꯂꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯔꯥꯍꯨꯜꯗꯤ ꯃꯥꯒꯤ ꯉꯝꯖꯕꯤꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ, ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯪꯕꯨ ꯊꯤꯟꯕꯤꯕ ꯂꯥꯛꯂꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯃꯣꯠꯈ꯭ꯔꯕ ꯂꯝꯄꯥꯛꯁꯤꯗ ꯀꯣꯏꯆꯤꯡ ꯆꯤꯡꯂꯤꯁꯦ? ꯊꯥꯗꯣꯛꯎꯅꯦꯍꯦ ꯕꯨꯠ ꯍꯤꯡꯆꯥꯕꯤ! ꯑꯩꯅ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ꯭ꯔꯣ? ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ꯫ ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯥꯍꯨꯜꯕꯨ ꯆꯤꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯔꯥꯍꯨꯜꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯔꯕꯗꯤ ꯉꯛꯂꯒꯗꯕ, ꯅꯣꯛꯅꯤꯡꯂꯒꯗꯕ ꯃꯇꯧꯅꯤ꯫ ꯔꯥꯍꯨꯜ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯈꯔ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯤꯗꯕ ꯑꯃꯒꯨꯝꯅ ꯊꯋꯥꯏꯗꯨꯗ ꯑꯣꯟꯆꯤꯟ ꯑꯣꯟꯆꯤꯟ ꯆꯩꯔꯤ꯫ ꯃꯥꯅ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯗꯨꯗꯔ ꯈꯪꯗꯦ, ꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯕꯗꯣ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯗꯨꯗ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯔꯥꯍꯨꯜ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯒꯦ ꯈꯟꯗꯅ ꯆꯦꯟꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯦꯜꯂꯛꯄꯗꯨꯗ ꯎꯍꯧꯗꯕꯗꯒꯤ ꯂꯝꯄꯥꯛꯇꯨꯒꯤ ꯂꯣꯏꯔꯛꯄꯗ ꯂꯝꯕꯤꯒ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯎꯗꯨꯗ ꯌꯩꯁꯤꯜꯂꯤ꯫ ꯀꯟꯅꯒ ꯆꯦꯜꯂꯛꯄ ꯑꯣꯏꯕꯅ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈ꯭ꯔꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯍꯥꯏꯊꯈꯤ꯫ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯥꯍꯨꯜ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯝꯅ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯂꯝꯄꯥꯛꯇꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯃꯇꯥꯏꯗꯨꯗ ꯌꯨꯝꯁꯨ ꯃꯥꯟꯕ, ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯤ꯫ ꯃꯝꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯃꯥꯅ ꯎꯔꯤꯕ ꯃꯃꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯇꯣꯔꯆ ꯂꯥꯏꯠ ꯐ꯭ꯂꯥꯁ ꯉꯥꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟꯗꯨ ꯂꯧꯈꯠꯂꯤ, ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯩ, ꯑꯗꯨꯒ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗ ꯔꯥꯍꯨꯜ ꯀꯤꯔꯛꯂꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯀꯔꯤ ꯂꯩꯕꯅꯣ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯏꯃꯝ ꯃꯝꯅ ꯂꯩꯔꯝꯕ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯔꯥꯍꯨꯜ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕ ꯑꯃ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯐꯥꯎꯗꯨꯅ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯗꯤ ꯑꯃ ꯐꯥꯎꯕ ꯇꯥꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜ ꯃꯈꯣꯡꯗꯣ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕ ꯃꯤꯒꯤ ꯃꯃꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯏꯃꯣꯠ ꯃꯣꯠꯂꯕ, ꯃꯤꯔꯥꯡ ꯏꯀꯥ ꯀꯥꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ
Kachin amadagi nipi amana murum suanbagi makhol tari. Tarak liba makhol tu Rahul mamay lesin yengi. Nupi ni family ba to? Ngasaydi mangonda uhal liba tawri ba singa si nupi du gitaway na ni hay ba si Rahul hausik ti kangli. Adubu mana asyum na tawri ba si karigino hay na kangning ba di pawi. Akiba na hen kido na Rahul mamay lay do na siyan gitawi. Adubu mahag ni hik siyan gitaw baga ngalam liba may dumut kri pumamam kri. Maduda Rahul magi phone do lauthok tu na flashlight thali aduga chatke tawbada magi mamang magdara ni piya do leptuna layramli. Handakti akiba saktam oidi. Ni pido kapna mamay lupthaduna Rahul gi mamang da leptuna layri. Adubu Rahul na fat haidok laga hutta na sienki. Khara chelaga amuk kari khalak labanu khangdi chap lepkri. Aduga mamay lay silaktuna ni piya do da yengduna hayri. Nangise Aingonday kari pamino, ay gyan tadri. Nga saysyo nang na ibo lang paksida ko ay sing-singi. Matong wara mamakangdi. Tu, muli si ubra siya. Aduga amu, migi mamang sida kanglip amug lip silagtana. Ay siya kangpre kangali. Aduda sunati, mami oy na karauhan, karamang amug kap kayo nang tawri si. Lao, amug ta pamulaw sida. Wari yung ta sana sila. Atabi yung kang nasi. Nang ko, ayoy be pabanihi. Aikoy babaga oiramladi nang asay na anirak sira daw ni. Si hayrata na lampak to the gate pamtagri. Nipido gitaway do su tapna magi manaktam na lai. Madu ubada Rahul na. Kaino tapna lai do na. Tuk mangkraga ay gimang sida sat lepa asu yabado ba. Ado noy butsing siya. Ay niyam na kangning ba amalay niya. Nang tengnaring ay sida hangawragi. Kaigino noy na migi mamangda sasat hekta lepisi. Maningda kitang ko untu ubaga yaba nati. Mitmang sida sat hekta mag lepaga layramdoy ni. Nang nangasaydi engon na tawri siya. Music yaw tabagi pabani he. Music ka yawramati niya. Ena kidoy siya ni. Ado pare ni. Nang napami si karino hayo. No ngalakla ni. No ngalakpada ay layramdrabadi niya. Babado wantarani ba. Ay nanganta na hawat letabada. Nipido gi thawai do Rahul gi nakal da tapna phamtharai. Aduga yamna tapna nungsiba khonjel da hairi. Kaino ngasai nangna da ngang lairi tu bo. Nasin yam kalli tali he. Ai gi wari ga li ba. Rahul na ikai rap ka taw na hairi. As ikai he ngasi da thengna ba nang na sin kalli ga hairap pasidi. Punsigi ihan han ba oina ikai ba kangali. Nang na aisi. Ado si pare. Ay tumilay ragi. Nangi wari di liro. Kaigino nang na laikay sida tamnay si. Laikay sida gi hendok na ay koy pawa yora isi. Kaigino ba sing na hayro. Naroso muko nupi nang nupi do na wari liba hori. Ay mafam sida tauri yalaga siki bani. Adunani ay na sida tamnari basi. Laikay sida ay nung sida ba miyam lay. Aduna tamnage yauna tamnaribani kangidana. Rahul na. Aduga kaigiya ay yawra ibisina. Nupi aduna ay kangdida. Rahul na. Ado nang kamay na sirino hayro uni. Nupi do na. Ay gi imado amay bini. Mana lay kaya sige mi kaya manarakpada layong na bada. Pasya amata pawalaw do na layengki. Baba na hingni da imana may bi oy basya yam na pamlam kidi. Adobo baba lay kidra ba matung dagiti imana maningtam na magi amay bigi sinpam siya pajena tawki. Adobo noong mata imana migi patana ba tawki balayti. Adobo noong ma nipiya man na imada magi ni pasya atom bilon kidawri aduna nipiya do puselak na ba amuk na tawbiyo hay badagi. Imana suyado na nipiyado da magi nipada si halo haidana jantra ama piki. Adudagi nipido su haraw imada sil piram do na chaki. Aduga namit karani layraga nipido ginupado lakto na shaw na imada seramki. Mangondi imana siyamsili haidana mita na ba koy raw lawki. Mana kan na law batuda laikay miyam changlak na
maram ihang hangdana imabu mingonda semjilli phattaba amaibini haiduna phubiki. Ahal oiraba oibana imado makhoi miyamna phubada khudakta thawai thakibani. Imana siduna taribado laikai miyamaduna karisu thawa sadana makhoi mayumda chanaki. Aishu ima laitrabada karigi ithanta hingani khanduna mafam asida thauri yanduna sikhibani. Ashumna nupiduna wari liraba matung Rahulna hairi. Hoine nangna haiba shumine. Laikai sigi miyamsi phatkidreda. Tamnau aini yai. Ado aingondadi yaurakanoba. Ai kiyebako nupi aduna. Kiramani yamna. Aina tamnabada kaisu kidaba nangbo. Rahulna he adudi kidaba sabai wanine nupanina khara kanba sabai wani manungdadi ko thak ni ibasani ado aina khangninba amadi lei nang saudi saurakanu ko kainom hangeba nupi aduna hango kaino Rahulna ado kaigino nangna sida siridia yumda adum siba yadro aina haidi sida sela sirido kaigino haibanida nupi duna aigi khangnabani pa ama sida thabak shuraga laibani yumsi sabada masu yaurambani aduda aingonda thokliba singse mangonda tamgi haidana lakpada manasu aibu thina ngangduna seiraki maduda ai ikaibana mafam asimaktada sikhibani. Rahulna nangna sibaduda madi kemta khamaktabro haisha kai nupanu ne dubo nupiduna Madi aingonda thina seiramaga satkrabanida. Rahulna nungaitihe nangwari se tabada ado nupa adudi nangna soiduna hatlamlani ai khangeba hatkraba natro. Nupiduna hateda kaino haisibo kok hatokhi yadro nangi se nungsidana hat ngamdrabro ai hatokpiyo haibro nangi laman khumbo oina. Nupiduna Madi aina laikai sida tamnai haiba he khanglakpadagi aina ni haina khangkrabra khangdi mangona tamnarakanina jantra sikri aduna kemta sangamdreda. Rahulna ai jantra sidini aduna nini aingona nangna sanga isi nungsira ida imado aingonda jantra siu yamna haijabaneba ado nipadu kanano noi swaidairo. Nipiduna mani swaidaini. Rahulna maming kai kaubo nupiduna je kawi madu tabad Rahul khangpre khangi aduga fuk haugatki magi mataududa nipi aduna kaino aina ngonda kemta su taudana khangiduna. Rahulna kaino nang haisibo ai khoi manaba jekturo haisha. Nupiduna nang je khangbro. Rahulna khangi ai manaba ni kaino nahan ma thilakpatani nangna ikhoida laido. Nupiduna aidi ma lakpa uhaudena. Rahulna adubudi kainone adu phajakraba aiga lakminabadabu nupi kanana thikraba mangonda yengdoino nang phauba nangi nungsi sakraba ni paado ai yengnaba hotnabada udriduni. Nipiduna nokfe tauna aduna oiramani ai ma udeba. Rahulna ado sengdi sengeko nang jekse. Nupiduna sengi. Rahulna thajadaba iwanine mana haibadi laikai sida laini butni khangdaba ma thoi kaina mana dei thengnadri yomda ngantana hangiga hairibanini aduda ma kijayena ai khoina thinbiribani nimit aidi na handagi hero oire kai khallaga bet ki mateng hoina pang leiramine role se onari hayo nang mongonda kari tawba pami ai loinamak tawgi mateng pangbigeba mage. Nupiduna ai maga amuk tangdi wari sanaba pami numituda mana aina haisaba amata tabi khidabaduna mana aibu lana lauduna aingonda thina seirambani mangonda aigi ima kanagumba amatada lan khidi haibase amuk tangdi phajena khanganingi. Rahulna haigadamni adudi hausikmak makhoida chasilo. Nupiduna manadi aibu uraroi madi jantra ama sikrabani aina hanjin magi mamangda leptuna maga wari sananaba hotnajaki adubu manadi aibu ubikidri. Rahulna
ꯑꯗꯨꯏꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯂꯩꯁꯤꯗꯤ ꯁꯦ ꯆꯠꯁꯤ ꯂꯥꯎꯁꯤ ꯍꯥꯏꯗꯅ ꯃꯥꯗꯤ ꯒꯝ ꯒꯝ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯖꯦꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯖꯦꯛ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯍꯨꯏꯗꯣ ꯀꯟꯅ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯈꯥꯝꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯀꯟꯅ ꯈꯣꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯣ ꯃꯁꯥꯎ ꯇꯧꯏ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨꯗꯤ ꯏꯪꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯨꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯂꯛꯂꯤꯕ ꯀꯥꯗꯣ ꯌꯦꯡꯗꯅ ꯔꯥꯍꯨꯜꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯔꯥꯍꯨꯜ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯒ ꯃꯤꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗ ꯇꯞꯅ ꯇꯞꯅ ꯊꯤꯜꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯊꯤꯟꯕꯗꯨꯗ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯖꯦꯛꯇꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯍꯨꯏꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯊꯤꯜꯂꯛꯄꯗꯨꯗ ꯖꯦꯛ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯕꯣꯏ ꯄꯥꯡꯗꯕꯣꯏ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯅꯥꯎꯗꯨ ꯈꯪꯉꯥꯡ ꯍꯥꯡꯗꯣꯔꯛꯏ ꯔꯥꯍꯨꯜ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯖꯦꯛꯁꯨ ꯈꯪꯗꯨꯅ ꯂꯥꯎꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯂꯒ ꯂꯥꯎꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯖꯦꯛꯀꯤ ꯃꯆꯤꯟ ꯃꯦꯜꯂꯤ ꯃꯗꯨꯗ ꯖꯦꯛꯅ ꯔꯥꯍꯨꯜ ꯑꯣꯏꯔꯝꯕꯗꯨꯗ ꯏꯪꯉꯛ ꯉꯛꯅ ꯀꯩꯅꯣ ꯅꯪ ꯑꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯔꯥꯍꯨꯜꯅ ꯑꯁꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯁꯤ ꯖꯦꯛꯅ ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯖꯦꯛ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯃꯥꯡ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯖꯦꯛ ꯐꯅ ꯊꯣꯡ ꯊꯤꯟꯒꯦꯔꯥ ꯊꯣꯡꯅꯥꯎ ꯊꯤꯟꯒꯦꯔꯥ ꯀꯤꯗꯨꯅ ꯍꯥꯡꯗꯣꯛꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯇꯨꯝꯂꯨꯕꯒꯤ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯔꯛꯂꯤꯕꯅꯤ ꯖꯦꯛ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯔꯥꯍꯨꯜꯗ ꯏꯄꯥ ꯄꯥꯈꯠꯅ ꯉꯛꯅ ꯍꯪꯉꯛꯏ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ ꯀꯤꯖꯗꯕ꯭ꯔꯣ ꯅꯪꯕꯣ ꯅꯪꯁꯤ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ ꯁꯤ ꯂꯥꯛꯎꯁꯤ ꯏꯃꯨꯡꯗ ꯆꯪꯁꯤ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯕꯁꯦ ꯑꯩ ꯍꯩꯅꯗꯦꯕ ꯁꯨꯝꯅ ꯍꯥꯏꯗꯅ ꯔꯥꯍꯨꯜꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯥ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯖꯦꯛ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯃꯥꯅ ꯌꯦꯡꯂꯛꯄꯗꯗꯤ ꯇꯔꯨꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯨ ꯉꯁꯤꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯕꯗꯨꯗ ꯖꯦꯛ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯤ ꯁꯤꯔꯕ ꯊꯋꯥꯏꯅꯤ ꯈꯪꯂꯕꯁꯨ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯂꯩꯈꯤꯗ꯭ꯔꯤ ꯇꯞꯅ ꯇꯞꯅ ꯃꯤꯠꯂꯨꯗꯒꯤ ꯃꯄꯤ ꯇꯥꯕꯁꯨ ꯍꯧꯔꯛꯏ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯔꯨꯕꯤꯁꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯔꯥꯍꯨꯜꯅ ꯇꯥꯟ ꯏꯀꯥꯏ ꯀꯥꯏꯈꯩ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯚꯨꯠ ꯅꯨꯄꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯩꯕꯨꯅ ꯂꯝꯄꯥꯛꯇꯨꯗ ꯈꯣꯡꯒꯁꯦ ꯄꯥꯏꯒ ꯀꯣꯏꯆꯤꯡ ꯆꯤꯡꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤ ꯎꯔꯒ ꯀꯞꯇꯅꯒꯁꯨ ꯇꯧꯏꯅꯦ ꯅꯨꯄꯤ ꯅꯣꯏꯁꯤꯗꯤꯀꯣ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯅꯧꯊꯁꯤꯟꯅꯗ꯭ꯔꯒ ꯃꯁꯤꯗꯩꯁꯤꯗꯕ ꯁꯤꯗ ꯇꯥꯔꯤ ꯖꯟꯇ꯭ꯔꯁꯦ ꯅꯪꯒꯤ ꯕꯦꯠ ꯁꯛꯇꯥ ꯇꯥꯕ ꯍꯦꯔꯣꯁꯦ ꯑꯁꯤꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯄꯤꯔꯤꯕ ꯃꯁꯤ ꯂꯧꯊꯣꯛꯂꯝꯗ꯭ꯔꯗꯤ ꯅꯪꯕꯨ ꯎꯕꯤꯔꯝꯂꯣꯏꯅꯦ ꯑꯩꯈꯣꯏ ꯕꯦꯠꯁꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯊꯦꯡꯏꯎꯗꯁꯨ ꯍꯥꯏꯌꯨꯗꯅ ꯀꯞꯇ꯭ꯔꯤꯉꯩꯗꯨꯗ ꯅꯪꯀꯣ ꯑꯩꯅ ꯇꯨꯏꯁꯟ ꯌꯥꯝ ꯇꯝꯕꯤꯗꯧ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯦꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯑꯗꯨꯒ ꯅꯪꯁꯨꯅꯤ ꯅꯁꯛꯇꯣ ꯕꯨꯠꯁꯤꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯊꯤꯅꯦ ꯉꯁꯥꯏ ꯅꯪꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯔꯛꯄꯒꯤ ꯁꯛꯇꯝꯗꯨꯗꯤ ꯏꯃꯥ ꯏꯄꯤ ꯑꯃ ꯕꯨꯠꯁꯤꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯀꯤꯅꯦ ꯅꯪꯀꯣ ꯄꯨꯔꯥ ꯚꯦꯠ ꯅꯨꯄꯥꯅꯤꯕꯣ ꯅꯪ ꯑꯩꯒ ꯇꯤꯟꯅꯩ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯀꯩꯗꯧꯒꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯦꯔꯣꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯃꯥꯏ ꯈꯖꯤꯛꯇꯁꯨ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯗ ꯍꯦꯔꯣꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯂꯣꯏ ꯐꯕꯅꯤ ꯑꯩꯅꯦ ꯅꯪꯒ ꯇꯤꯟꯅꯔꯣꯏꯗꯕꯅꯤ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯤꯁꯤꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔꯒ ꯁꯤꯔꯤ ꯑꯗꯨꯒ ꯅꯪꯅ ꯏꯁ ꯕꯨꯠ ꯊꯣꯛꯏ ꯀꯥꯏꯅ ꯏꯕꯨꯡꯉꯣ ꯍꯥꯏꯅꯤꯡꯗꯦꯍꯦ ꯖꯦꯛꯁꯨ ꯉꯛꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯂꯥꯏꯇꯤꯟ ꯑꯃꯠꯇ ꯆꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯈꯤꯕ ꯖꯟꯇ꯭ꯔꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯔꯥꯍꯨꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯋꯥ ꯍꯪꯒꯦ ꯇꯧꯔꯛꯄꯗ ꯔꯥꯍꯨꯜꯅ ꯈꯪꯉꯦ ꯅꯪꯅ ꯍꯪꯂꯛꯇꯣꯏꯗꯣ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯏꯃꯨꯡ ꯆꯪꯁꯤꯅ ꯆꯤꯡꯕꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯖꯟꯇ꯭ꯔꯁꯦ ꯊꯥꯗꯠꯍꯧꯕ ꯌꯥꯔꯦꯀꯣ ꯑꯊꯤꯕ ꯅꯁꯛꯇꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨꯅꯦ ꯌꯥꯔꯦ ꯅꯪꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤ ꯅꯨꯄꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯨ ꯖꯦꯛ ꯇꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯔꯨꯕꯤ ꯑꯩ ꯈꯪꯉꯤ ꯁꯤꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯃꯥꯅ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯅꯪꯒꯤ ꯏꯃꯥꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯤꯕꯗꯣ ꯅꯪꯒꯤ ꯏꯃꯥꯅ ꯐꯠꯇꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯀꯥꯏꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗꯅꯤ ꯅꯪꯒꯤ ꯋꯥ ꯑꯃꯇ ꯇꯥꯗ꯭ꯔꯤꯉꯩ ꯑꯩꯅ ꯅꯉꯣꯟꯗ ꯊꯤꯅ ꯆꯩꯈꯤꯕꯅꯤ
hꯧsik phauba ai ningamdana lai nangbudi aina thamoi sengna nungsikhibani tarubi ai bu warogunu ko nang ai nangonda yamna lankri sumna haidana tarubi gi makhut pai gi haidana changsilai maduda tarubi khangan handoki magi mataududa jek hena nungaitraduna kapai Sengna mana tarubi bu nungsijakhibani adubu jekki mamana tarubi bu pamdabadagi tanja chari haidana tarubi gi mama bu miyam changno phubaduda machagi manakta laktuna kari no henjin tamsinbadagi jeksu mama gi waduda thajaraduna saukhibani tarubi su kapna hairi aisu nangbu thamoi sengna nungsikhibani adumagna aigi kana leitraba awaba taraba matamduda nangi nanakta lakhibani adubu nangnadi aibu mama phatabigi machani haidana thina saibikhibani madugi damaktani aina ngasi phauba ningamdana thawai mirel oiduna lairibasi nangonda ngasidi aina hainingbasingdo hairagi aigi imadu phataba minati nongmatasu aikhoina kanagumba amatada phataba tawkhiba laiti mayamna aikhoibu thajabidrabasu nangnadi thajabigani khandana nangbu aina asuki matik thajakhibani aduga nangnasu aibu si haidana khanna kapai magi mataudu uraga hena jeksu kapli makhoyani na sumna wari sanaringai matamdi haujin khiduna nongan gadawri maduda tarubi na tapna hairi ngasidagidi aisu nangi nanakta amuk hana laklaroi nahan makhaidi ai nangbuta senarambani adubu ngasidagidi ai nangbu senararoi nungaina lehauro aduga dada haiduna rahulda onsenduna momon noktuna hairi aigi iteng pangbibagi damak dadabu thagachari ai chatlagi sidaidi ai dadada su yetlaroi ai chatleko si haiduna tarubi mami sami tawramlaga mangkri mabu hek ukhidabaga jek makhada phamthaduna o khongna kapai mabu rahulna thyamjan biduna imungda pushalai aduga makhoi ani haukraba thaudok sing pumba amana amada tamnaduna wari sanari rahulna adoje noi ma benupi hoi leitro jekna leiti ini hoida chatki ini do masangamdi aduna chatkibani haini hairoi khangdaba dong hektamak haidokpa oibana rahulna karisu khandana mana khallibado hekta haidorai as noi inidugi mahutta noi mado oina siragala adi phadawnida phatmande haibanida pura benupi gi role niko mana lorisi nang sunida benupani jekna asingmani ai khallu ragasum nungairaktreda rahulna yarise loi khra kansida set amu oiba saranu namai du da thajaningi jekna pung kaya tarage rahulna phone do lokthokna pung yengi aduga di pung mari tagada bagi tawduna lairambadu fuk haugatlaga mapana sairagani haidana jekta karisu hairamdana hanna faw yengamdana hottana mayum yauna bachelai jek sukarino khanduna ingangakna rahulbu kauduna lewi chumna chum selakpana mayum yaugadaba khajikta ngairabaduda magi tungdagi nipi amagi khonjelna rahul haina kaurei khonjel du tabada rahul selambadigi chaplepi aduga maning onthokna yengai aduga kanashu leiramdi kanano haidana koibaduda koyeng yengduna sum leiringai tanjaduda chaubana haibanga nangdi sida kari thiba asuk ngalingai sida mapagi makhol tabada rahul sapyungni lepi kari khumsigi haidana wakhalda khalai adubu thokpa ama hekta khumai baba ai walking set ke tawini kaino as baba na ngangmanbaduda ngan hawgalabani ngasidi saubana haima phaina ngan hawgatpadiya ngasai aina thong hangamlibado namanara khalubani nangna oire phare lao ipaga punna walking satminarosi rahul baba ngasidi ayawroroigi hayengdagi yawragi ai sida tusalini tu yengo dress modisi horen namanaba thengnabada baba ikai roidro ai motladi ai sangai ko baba chalo adu baba wa ma haibigini butcha asingbagi lairamibo ai gi nan khai laitaboi khalini
ꯑꯗꯣ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯆꯥꯅ ꯄꯉꯥꯡꯗ ꯉꯥꯡꯂꯝꯂꯤꯕꯗꯨ ꯇꯥꯕꯗ ꯆꯥꯎꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛꯇꯪ ꯃꯃꯥꯏ ꯂꯩꯔꯝꯂꯒ ꯆꯠꯂꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯔꯥꯍꯨꯜꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯑꯃ ꯏꯅꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯆꯥꯎꯕ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯥꯡ ꯑꯁꯤꯗ ꯕꯨꯠ ꯂꯩꯀꯣ ꯕꯨꯠ ꯂꯩ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯀꯥꯁ ꯆꯦꯟꯕꯤ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ